ngasi numidang waramda phongkiba pawnil khon pausina phongli Churachandpur gi mini secretariat Mei Thabagi Thoudokta nongmaina panduna Sikhiba mari Sukhre ngarang numidang Churachandpur da kuki zo miyamna mini secretariat amadi SP gi office building Mei Thabagi thabak yauna changchin gi khongjang aduda mioi mari lekhidre mioi kunthra gi mathakta soktuna hojik laikan nari hairi makhataba pawase se pawnil khon pausina phongli Churachandpur gi mini secretariat Mei Thabagi adu nunggi oiba wanthok lei mapung paw pathok chari taminasi ngarang numidang Churachandpur da kuki zom yamna changsin kiba khongjang adu aronba agenda amagi makhada changsin kiba khongjangni makhoina Churachandpur gi mini secretariat Mei Thabagi adu nunggi oiba wanthok lei haina kokomi gi coordinator Somendro Thokchomna haikre ngasi